ngasi numida weram phong ki ba tuan tuan ba manipuri sifong sing digi masum thok ki ba thawdo wa thok sing digi maru oi bi pauk sing khong ga saraga manipur top channel gi mai ke digi myam na thamji han bada ten tak na ngasi state si go ba covid 19 update myam da share to jaram ge hau ki ba pung kun ga mari is the state si da apun moi na miyoi satru ka kun thra go humdoi no covid 19 positive oi ba theng na rakre aduga miyoi satru ka nifu ga nipana covid 19 gi na ba phaduna recover tawkhre aduga hauji hauji naaduna lairiba mi machine lising taruka samapan ga marfu ga mari ni haidi aduga ngasi covid 19 positive oba mi tare laikhidre haiba mi tare isi tharaga pun boina mi lising amaga satruka humfu ga mari sure manipur laikhitapa masingsi aduga hauji hauji state si go riba recovery rate sina 91.79% ni hainasu ngasi gi press release asina su makhata na phungdorakli ato papa mana isum kairap kom da phu sai khiba thawung kandem tawi haumi haukiba July 13 isum kairap kom da lai Khurumbagi Thouram ama Pangthok Lingaida Miyoi Khara Changlak Laga phu sai ba tawda Miyoi kya aso apan nangan khiba amadi miron binupi ama sok tuna Rims Hospital laikana khiba tamthira ba thawong adu Miyoi bigi sajatnati haina Federation of Haumi na akan mamona kandem tarakli Lupsigi Secretary Publicity Dr. Laisemba Mangang na thadorok pa sirol man hai thawdo sigi matang da Kaithelwan bi police station FIR ama ikui da sanki adubu ngasi phawba police station asina crime da scenery bising adugi mathakta karigumba amata lakhotana lairi masimak lamhen bising adubu na koina na sawat pani hairida bigi maram laite hiram asigi matang da chief minister da su wakatchi ama pisinduna nupi angang da minungsi yauduna phu saikiba Miyoi singi mathakta loge ba thapak lakhot pina ba khangan ke balaikre matang sida haumi gi maikei digi minister amadi mari leina ba police department da thamjaning bu wafam di miron biyauna nupi angang phuram khiba mara leirba singa dugi mathakta action lakhot piu thawdo asig mari leina Manipur Human Right Commission amadi Manipur High Court wakana basu sem sare haina sirol asina su makhata na phongdorakli ato papawamana Manipur Olympian Park Mikhal Mamang Sangarabiyai Manipur Olympian Park ama state asida thamnaba state cabinet na warep lawkraba matu ngasi minister in Birena Lusingba mihut kangbu amana Imphal West ki manungsanba sangai thial satuna park asi sanaba mafam yengsinkhre yengsin khongsat adu education minister S Rajan agriculture minister Olukhoi yauna lainga ki makok thongba official sing saru yakhi Khongsat aduga mari lainana Manipur Olympian Park asi athubata saba hauduna lakadariba taragani thoi suba Manipur Legislative Assembly Mikhal mamangda loisinana bagi apamba minister N Birena phongdoki Olympian Park asida ngasi phawbda Olympic ta medal lawrakraba Manipur gi sanaroi singi full size ki mitam khingani saru yakhiba singna half size ki mitam khingani sohari Hauzik Pawba Manipur gi Olympics Games ta medal lawrakraba Saikhom Mirabai silver Mary Com bronze amadi Sanglapam Nilakanta Sharma bronze ahumgi mapung faba mitam khilagani sagadoriba pa asi yamna sawba oidragasu Olympics ki symbol oiriba ring mangaga loinana park asi samgatkani haidi park asi athubada semba haunabasu semna mari leinabasinda pawtak pi khiyaina pausina makhatana phongdorakni atopa pawamana BJP gi lengak haidokhiba wangakpa corruption free oiba lengak ni committee BJP na lusingba lenga asina employee singdigi scheme phawba tinghandana regularization pipinaba state cabinet na Manipur State Mission Society kauba society asigi establishing aniga samga nifu regularization tawhanbada ayaba pihibasina BJP na paliba lenga asi haidokhibu wangakpa loinana corruption free oiba lenga ni haiba takle haibada haimanba thokloi haina joint coordinating committee of engineering department Manipur gi sirola mana phongdorakli sirola sina hai Manipur gi employees sing loinana trade union Tauriba singnasu lainga asibu ikai khumna phamthoi trade union singnasu employee singda asan mirai man ba mawongda lainga ki thauksal asida khudung chaba lawduna employee singda sanadaba sen khaibidana ba appeal tawbugo loinana union asiga punna satminariba union pumbana mitnakong singna laibiduna lainga pumaral pinaba man mamongda thabak sa tharaglabadi punna thingnamina si hainasu appeal tarakli Warab pandemic ki matam sida miyam gi dama khanduna apikpa khusumalda health workers sing na lawkiba thaudangbu
ट्रेड यूनियन असिना इकाई खुमनजै लोइनना हिंगबा संगबगी लंगदाइदा तौखिबा थाबकसिंगबु लेंगा असिना खंबिरकपा हाइबसि मियामगी लेंगाकनि हाइदिबसि असुंबा कक्पा याररोइदबु वाफमनि हाइबदा हाइमनबा थोकलोइ हाइरेनसु पाउसना मखा ताना फोंदोरक्ली।